Government of India Handak puthokkhiba financial budget 2024 ase shothana leiriba Lairaba Nupi Naha Amadi Loumee Singda Akhannaba Mityeng thamduna puthokpa budget ni haina BJP Manipur Pradesh ki Wangangloi M Asnikumar na phongdorakli hiram masigi matang da ngasi thambal sangle na pangthokpa pawgi mifam amada wafam ase phongdokladuna Loktak Development Authority ki chairman su oiriba BJP ki Wangangloi Asnikumar na hai Laibak asi da leiriba mipum khudingmak chap manana chawkhat minaraba matam data laibak asi chawkhatle haina khangadori bane laibak asi superpower ohensi hairabadi laibak asi gi mipum khudingmak thak manana chawkhat minaba mathok tai wafam asi thabakta onthoknabagi tamak handaki financial budget asi da India gi nongpok thangba region da leiriba state singi chawkhat thorangda government of India na Akhannaba Mityeng thamle Infrastructure, Tourism, Logistics, Research Innovation, Amadi Uniform Economic Growth Midek Thamba Budget ase Financial Year 2026 fawgi manungda India na target toriba Fiscal Deficit chada mari dasmuk manga fawba yobang ngamnaba pandam thamle Financial Year 2025 ki manung chana domestic factors sing mapangal kankhatnaba infrastructure, agriculture amadi tourism industry chawkhat hannabagi pandam leide Factors sing asi mapung fana chawkhat handuna foreign investors singi puning chingsinbaga loinana India ase economic superpower ama oinabagi pandamda financial budget asida yaure Prime Minister Narendra Modi gi luching makhada India ase superpower oiba lebak ama oirakle masi malem gi lebak kayana yanaraba wafam amane maram aduna lakadoriba Lok Sabha mikhal asida so BJP amadi masiga chatminariba party singna Lok Sabha gi seat Chamri gi mathakta phongduna Narendra Modi gi luching makhada India ase chawkhat maikaida khumang chawsina chatpang amnagani haina Asnikumar makha chana phongdokhe Laiba train koi Bharatiya Janata Party ki Narendra Modi ji na lit to government asna Bharat ki praja miyam da sahi 9 year plus akona miyam ki shaba tor kusna maramor kana handaki pangthok ko doriba 2024 ki election da Bharatiya Janata Party mathandana Bharat ki Lok Sabha ki seat ase sahung humra da ki tadana phangane thajabani aduga atop alliance bujala kana seat chamri ki mathakta cross tawdana suba tamda Narendra Modi ji na Bharat ki amuhana prime minister na oidana shaba tawgane thajabani amadi kana adana aina thajai madudi Modi ji ki third term lakwa lena Amrit Kal haiba adugumba yamna mentor ase India a developed nation by 2047 ase soidramaki koigi katrabaya kal haidana masi soidramaki achieve to bunga ngune thajabani